नुपादुना मचिल फाउबा लेंगक्ट्रबदुदा nganba yam thuna magi gari dugi manakta changaga gari manungdagi phone adu lapthoklaga mairabada call tawi karamba narondagi changlakpano khangaude nganbagi lengjumga kaiga pulap konsile lengba ngamdanabagi mongda nganbada taramlibo phone ado yam thuna mulaga nupadna call ado ring phauba chatringaida kakthatlaga gari manungududa langsinkre somdana mairaba nganbada call hanjin hanjin tawsil adu pairekta call ado phone ado khara kalapna leiriba table duda langsillaga kaido kharba jano masiwa somdana vikas gari thoramado tunglomdagi mamaido leithoklaga phone do op thanjilomta gada singsidhi nganbagi nagi yattu famleba nupa amana phone ado makutna paikhatlaga laklaba call adu ubada SP Mairabani sir Vikasna aina op thamu haikraba natro Mairab oigira kana oigira sacha thamu nupa dusu yam thuna phone adu op thamjilaga thamkhre nganbadi nupa ni dugi meida gyan ta dana wakhal manglaga leir somdana Mairabasu nganba yor mandabaduda lerik tu fawa makhongna nomong thoktuna yenglurabani adu upai leite amuk hanjilaktuna मागे फमुंग नाकंद फमलग करीगुंबा मोदा वखल खनबगी मोंगदा तुमिन लाइख्रे मथंगी नुमिने हे मपु इबुंगो नाहक्ति मतिक मेआई लाइबनिदो नचाना वारिबसे करीगिनो हाइबा खंगबिरमगनिदो मालेम सिद लाइरिबा मियोय क्यागी पुंसी रोलसु नाहकना सानानिंगबा मोंगदा सानाबिरमगनिदो ओयनिंगबा मोंगदा ओयलमगनिदो अदु तोहलबा नसागी अवाबा सिमतंगदी कोहनबिरोबा नसागी पुमनमक ओइदिबा माहक तुमदी नसा आइगा मिकुप अमता फावबा सेना खाइनानबिगनुको गीतासु मांगोलदारी दुद फमलग ममोंनो तौरिबा ngangiba singado masanu pana nong ahing amakak halaktabaduda mamongno tawriba matawdo yengba ngamdre gitana ibema nangbo nguta nasado pothawni yararoi ni nangbo ngarang ahing sutumde ibungo do kaishu tawromoida tanja chadabagi halaktaba oiramgani ye ima kaishu tawde ado phone tawbudi phangdribo haujik phawba phangdi ma ob adum leire tanja duda gate lomda gari ma khamkhibagi makhol tare laija gate lomda mamaido onthok tuni ima dada lakpa male masi harga yam thuna gate lomda chatki laija do mairabana ima laikhibro laija harauramba mai thongdo hanagi phibamda amuk hanjillaga laiye adudi fare manungda changaga wari imta sanase mairabasu manungda changduna wari sanare makhoyum punna mairabana ngarang nganbana yumdagi thokhrese pung kya tarak padwai dagino nungdangi pung nipan dagini kadai de chatkini de hairambra mafam de hairamde aruba thabak amagini de hairamme mairaba sora sangba mohon tokla gita lai jagada amamam toin yam tapna yengi gitana ibungo isa dubu mafam kadai de leram doino haujik thokliba thaudok singsiga imadi saning tana leiba ngamjene kaisu tori doima wakhaldo pangkhanda khanjan bigano nacha aikhoi mem ama leisidi sanariba warido losilakpada mairabana imagi phone number mukta pibiyuba ima hairake haibiro ima 70053266695 adudi ima ai mu chatkrage gate ki thongdo he kan thorakpada ahal khajik oirabi nupi do hatu changlakpaduda mairabada thengjil rajen tunglomdagi kaino ni mama tamna changune nangbo sorona uhodre ibungo waise haiba loidringeda rajenamu tunglomdagi amuk changase mairabasu ingaw ngongna sangkhriba halani dudi yengi
ꯃꯤꯀꯞ ꯊꯣꯛꯂꯨ ꯑꯊꯧꯕꯁꯤꯡ ꯆꯦꯟꯈ꯭ꯔꯒꯅꯤ ꯏꯒꯤ ꯏꯆꯦꯜ ꯃꯆꯨ ꯑꯣꯏꯗꯨꯅ ꯂꯨꯞꯈ꯭ꯔꯒꯅꯤ ꯏꯒꯤ ꯏꯆꯦꯜ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯁꯦ ꯇꯠꯈ꯭ꯔꯒꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯔꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯨ ꯅꯍꯥꯔꯣꯜꯁꯤꯡ ꯃꯤꯀꯞ ꯊꯣꯛꯂꯨ ꯃꯤꯀꯞ ꯊꯣꯛꯂꯨ ꯁꯨꯔꯁꯨ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯁꯤꯔꯤ ꯁꯤꯔꯤ ꯂꯥꯎꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅꯗꯤ ꯇꯥꯗꯦ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯍꯜꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯥꯟꯕ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯃꯨꯛ ꯐꯥꯎꯔꯤ ꯑꯍꯜꯗꯨꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯍꯜꯗꯨꯁꯨ ꯉꯥꯟꯕꯗ ꯌꯦꯡꯉꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯉꯥꯟꯕꯗ ꯂꯥꯛꯎ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯉꯥꯟꯕ ꯃꯥ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯨꯡꯗ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯣꯟꯅꯊꯪꯗ ꯇꯞꯅ ꯕꯦꯂꯦꯟꯁ ꯄꯨꯔꯒ ꯂꯦꯞꯈꯠꯂꯒ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯠꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯔꯒ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯁꯨ ꯏꯄꯥꯒꯨꯝꯅ ꯂꯩꯔꯗ꯭ꯔꯅꯦ ꯂꯩꯍꯜꯂꯣꯏꯀꯣ ꯌꯥꯝ ꯋꯥꯕꯅꯤ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯏꯄꯥꯅ ꯏꯆꯥꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯂꯥꯟꯊꯣꯛꯍꯟꯒꯅꯤꯗ ꯋꯥꯍꯩꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯂꯣꯛ ꯀꯪꯈꯨ ꯑꯃ ꯈꯨꯔꯛꯏ ꯉꯥꯟꯕꯁꯨ ꯋꯥꯗꯤ ꯉꯥꯡꯅꯤꯡ ꯃꯆꯤꯟꯗꯨ ꯄꯨꯟꯁꯤꯜꯂꯝꯕꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩ ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯏꯄꯥꯗꯤ ꯀꯨꯏꯔꯦꯗ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯤꯔꯛꯑꯅꯤꯗ ꯁꯣꯏꯗꯅ ꯉꯥꯟꯕ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯍꯜꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯁꯤꯗꯒꯤꯗꯤ ꯂꯣꯏꯔꯅꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯛꯑꯅꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯏꯄꯥꯒꯤ ꯃꯤꯡꯅ ꯙꯤꯔꯦꯜ ꯀꯧꯏ ꯉꯥꯟꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯗ ꯌꯥꯝ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯤꯔꯥ ꯅꯪꯅ ꯑꯍꯜꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯉꯝꯇꯨ ꯋꯥꯡꯅ ꯉꯥꯟꯕ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯛꯏ ꯙꯤꯔꯦꯜꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯝꯇꯨ ꯋꯥꯡ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯍꯜ ꯉꯥꯟꯕꯒꯤ ꯃꯃꯤꯠꯇꯣ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯝꯂꯒ ꯉꯝꯇꯨ ꯋꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯃꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯣ ꯂꯣꯌꯥꯒꯤ ꯑꯁꯣꯛꯄ ꯃꯄꯥꯗꯨꯗ ꯈꯪꯍꯩ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯗꯨꯅ ꯑꯃꯨꯛ ꯂꯣꯌꯥꯒꯤ ꯃꯊꯕꯥꯛ ꯖꯒꯥꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯟꯖꯜꯂꯤ ꯂꯣꯌꯥ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯏ ꯃꯩꯔꯥꯕꯅ ꯅꯪ ꯍꯥꯏꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤ ꯂꯣꯌꯥꯗꯣ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯛꯂꯦ ꯆꯩꯅꯥꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯤꯠꯇꯨ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯄꯥꯏꯔꯝꯂꯤꯕ ꯂꯤꯗꯣ ꯃꯈꯥꯗ ꯊꯥꯗꯔꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯑꯁꯦ ꯃꯔꯨ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯔꯤꯜ ꯇꯦꯡꯉꯨ ꯃꯩꯔꯥꯕ ꯂꯣꯀꯞ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯐꯣꯇꯣꯗꯣ ꯂꯧꯊꯣꯔꯛꯂꯒ ꯐꯣꯇꯣꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯅ ꯃꯤꯄꯥꯏꯕ ꯑꯃꯒꯤ ꯏꯍꯨꯜꯅꯁꯨ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯕꯒꯨꯝꯅ ꯇꯧꯔꯤ ꯀꯥꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯒꯤ ꯁꯦꯀꯦꯟ ꯀꯇꯥꯗꯣ ꯇꯦꯛ ꯇꯦꯛ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯇꯁꯦꯡꯅ ꯇꯥꯏ ꯃꯩꯔꯥꯕ ꯐꯃꯨꯡꯗꯨꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜꯗꯣ ꯑꯃ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯥ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯂꯤꯕꯗꯣ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯏꯟꯁꯥꯡꯗꯨꯁꯨ ꯁꯧꯒꯠꯂꯛꯇꯨꯅ ꯀꯨꯞꯂꯤꯕ ꯃꯈꯨꯝꯗꯣ ꯃꯈꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯇꯥꯔꯛꯄꯗꯨꯗ ꯂꯥꯏꯖꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯒ꯭ꯌꯥꯁꯇꯣ ꯈꯪꯃꯨꯠ ꯃꯨꯠꯊꯠꯂꯒ ꯃꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯃꯁꯥ ꯅꯥꯟꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇꯅ ꯂꯩꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯄꯥꯈꯠꯂꯤꯕꯁꯤꯡꯗꯣ ꯂꯩꯔꯤꯕ ꯐꯣꯇꯣꯗꯨꯗ ꯇꯝꯖꯔꯤ ꯂꯥꯏꯖꯥꯅ ꯏꯃꯥꯎ ꯒꯤꯇꯥ ꯃꯃꯣꯡꯗ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯏ ꯆꯥꯛ ꯈꯔ ꯆꯥꯔꯁꯤ ꯏꯃꯥ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯅꯦ ꯂꯥꯏꯖꯥ
ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯁꯤ ꯏꯃꯥ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯦ, ꯏꯃꯥ, ꯏꯃꯥꯎ꯫ ꯂꯥꯏꯖ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯀꯅꯥ? ꯃꯩꯔꯥꯕꯅ, ꯑꯩꯅꯦ, ꯏꯃꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯦ ꯁꯥꯔ꯫ ꯒꯤꯇꯥꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯅꯅꯥꯎꯒꯤ ꯋꯥꯔꯤꯔꯥ? ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯃꯩꯔꯥꯕ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯃꯥꯅꯤ ꯏꯃꯥ꯫ ꯂꯥꯏꯖꯅ, ꯑꯃꯨꯛ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔ? ꯗꯗꯥ ꯐꯪꯉꯦ ꯍꯥꯏꯔꯤꯔꯣ? ꯐꯪꯗ꯭ꯔꯤꯗ ꯂꯥꯏꯖ꯫ ꯑꯗꯨꯗꯤ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔꯒꯤꯁꯦ? ꯃꯩꯔꯥꯕꯁꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯀꯩ ꯎꯄꯥꯏ ꯂꯩ? ꯃꯄꯨꯒꯤ ꯅꯣꯡꯃ, ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯁꯤ ꯈꯟꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯤꯇꯥꯗ ꯎꯠꯂꯤ꯫ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯈꯤꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯃꯥ? ꯐꯣꯇꯣꯗꯨ ꯐꯖꯅ ꯐꯨꯜ ꯑꯣꯏꯅ ꯂꯩꯕ ꯐꯣꯇꯣ ꯑꯃ ꯅꯠꯇꯦ, ꯃꯃꯥꯏꯒꯤ ꯁꯔꯨꯛꯇ ꯈꯛ ꯆꯄꯛꯄ ꯐꯣꯇꯣꯅꯤ꯫ ꯑꯗꯨꯅ ꯒꯤꯇꯥ ꯑꯗꯨ ꯁꯦꯀꯦꯟ 6-7ꯇꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯃꯥ, ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ꯭ꯔꯣ? ꯀꯗꯥꯏꯗꯅꯣꯃꯗꯤ ꯎꯈꯤꯕ ꯃꯥꯜꯂꯦ꯫ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯃꯥ, ꯐꯖꯅ꯫ ꯒꯤꯇꯥꯁꯨ ꯅꯤꯡꯁꯤꯡꯕ ꯄꯥꯛ ꯉꯝꯗꯦ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯈꯤꯕ ꯑꯣꯏꯔꯗꯤ ꯁꯠ ꯍꯦꯛ ꯅꯤꯡꯁꯤꯡꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯣ ꯀꯔꯝꯅ ꯎꯍꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯃꯁꯥꯅ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯒꯤꯇꯥꯅ, ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥ ꯍꯣꯔꯦꯟ ꯐꯖꯅ ꯅꯤꯡꯁꯤꯡꯂꯒꯦ꯫ ꯃꯩꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯅꯤꯡꯁꯤꯡꯕꯤꯔꯣ ꯏꯃꯥ, ꯐꯖꯅ ꯑꯝꯇ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯉꯥꯡꯅꯤꯡꯕꯁꯨ ꯄꯣꯛꯇꯦ꯫ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯄꯨꯟꯁꯤ, ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯅꯤꯡꯊꯤꯕ, ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯂꯦꯝꯗ꯫ ꯄꯤꯔꯛꯄ ꯃꯄꯨꯒꯤ ꯁꯤꯟꯊꯥꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯛꯇꯝꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯥꯎꯐꯗꯦ ꯁꯥꯟꯅꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ꯫ ꯀꯥꯗꯣ ꯏꯃꯝ ꯃꯝꯃꯤ, ꯃꯉꯥꯜ ꯀꯥ ꯍꯦꯟꯅ ꯐꯪꯍꯟꯗꯦ꯫ ꯕꯜꯕ ꯑꯃꯈꯛꯅꯤ ꯊꯥꯜꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯉꯥꯟꯕ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯎꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯗꯣ ꯃꯝꯃꯟꯈꯤꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯃꯗꯤ ꯋꯥꯏꯠ ꯃꯆꯨꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪ? ꯃꯩꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯜꯂꯣ꯫ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯆꯤꯟꯗ ꯆꯞꯂꯤꯕ ꯆꯨꯔꯨꯞꯇꯣ ꯂꯥꯏꯇꯔ ꯑꯃꯅ ꯌꯥꯝ ꯇꯞꯅ ꯆꯝꯈꯠꯂꯒ ꯃꯩꯈꯨ ꯑꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯀꯥꯝꯊꯣꯛꯏ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ ꯈꯪꯉꯥꯡ ꯍꯥꯡꯗꯣꯔꯛꯄꯗ ꯉꯥꯟꯕ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯊꯩꯗꯣꯛꯏ꯫ ꯀꯦꯁꯣꯔ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯑꯆꯥꯛꯄ ꯆꯨꯔꯨꯞꯀꯤ ꯃꯇꯣꯟꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯃꯨꯊꯠꯂꯒ, ꯑꯩꯅꯤꯅꯦ, ꯑꯩ꯫ ꯉꯥꯟꯕ ꯀꯦꯁꯣꯔꯗ ꯌꯦꯡꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪ ꯑꯣꯏꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯅꯪ ꯑꯣꯏꯔꯝꯒꯅꯤꯁꯨ ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ? ꯁꯟꯊꯤ ꯍꯥꯜꯂꯤꯕ ꯅꯀꯣꯛꯁꯤꯡꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕ, ꯑꯗꯨꯅ ꯁꯟꯊꯤ ꯍꯥꯜꯂꯤꯕ ꯅꯀꯣꯛꯇꯣ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯅꯈꯣꯏꯒꯨꯝꯕ ꯃꯆꯥ ꯃꯁꯨꯁꯤꯅ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯍꯜꯂꯒ ꯊꯝꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯃꯇꯝꯁꯨ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯤꯃꯤ꯫ ꯉꯥꯟꯕꯅ, ꯅꯀꯣꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯝ ꯍꯧꯔꯕ ꯅꯪꯅ ꯆꯍꯤ 19-18ꯒꯤ ꯑꯉꯥꯡꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡꯗꯣ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯗꯕ ꯃꯥꯜꯂꯤꯕ꯭ꯔꯥ? ꯀꯦꯁꯣꯔ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ, ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ, ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯐꯝꯅ ꯅꯪꯉꯣꯟꯗ꯫ ꯄꯨꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯊꯥꯡꯀꯠꯂꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯆꯦꯃꯥꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯇꯣꯗꯣ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯦ꯫ ꯐꯣꯇꯣꯗꯣ ꯁꯦꯀꯦꯟ 5-6ꯈꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯀꯦꯁꯣꯔ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯂꯒ ꯐꯣꯇꯣꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯅ ꯃꯥ ꯃꯁꯥꯅ ꯌꯥꯝꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯝ ꯍꯥꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕꯁꯨ ꯅꯠꯇꯦ,
ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯅꯤ꯫ ꯃꯥꯁꯦ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ, ꯃꯤ ꯑꯃꯅ ꯆꯠꯂꯣꯏꯗꯕ, ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯔꯕ ꯁꯪꯘꯒꯤ ꯂꯤꯆꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯊꯥꯖꯔꯨꯅꯤ? ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯁꯨꯝ ꯂꯤꯔꯛꯄꯗ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯑꯣꯏꯅ ꯂꯤꯔꯛꯏ꯫ ꯑꯍꯜꯗꯣ ꯐꯥꯕꯗ ꯃꯥꯅ ꯎꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯍꯥꯠꯈꯤꯕꯅꯤ ꯑꯩꯅ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯦꯁꯣꯔꯗꯨ ꯉꯥꯟꯕꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ ꯁꯨꯔꯖꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯅꯣꯏ ꯈꯔꯅ ꯊꯦꯡꯅꯔꯛꯂꯒ ꯍꯅꯨꯕꯤ ꯈꯔꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯂꯩꯕꯥꯛ ꯏꯍꯧꯒ ꯍꯧꯈꯤꯕꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ? ꯉꯥꯟꯕꯅ, ꯂꯩꯁꯦꯝꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯄꯅꯣ? ꯇꯣ ꯅꯣꯏ ꯅꯍꯥꯒꯤ ꯍꯥꯊꯨ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯅꯤꯅꯦ ꯁꯣꯏꯔꯤꯁꯦ꯫ ꯉꯥꯟꯕ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯃꯤꯜꯂꯦ꯫ ꯀꯦꯁꯣꯔꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯌꯥꯎꯕꯅꯔ ꯅꯠꯇ꯭ꯔꯒ ꯋꯥꯗꯨ ꯌꯥꯝ ꯊꯨꯅ ꯂꯤꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯔꯤꯔ ꯈꯪꯗꯦ꯫ ꯀꯦꯁꯣꯔ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯑꯦ꯫ ꯂꯣꯌꯥꯅ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯦꯝꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, ꯌꯥꯔꯦ, ꯑꯩ ꯅꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯁꯥꯔ ꯂꯣꯌꯥ꯫ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩ ꯁꯥꯔ ꯍꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯗꯒꯤ ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯈ꯭ꯔꯦ꯫ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ꯫ ꯊꯝꯃꯒꯦ ꯐꯣꯟꯁꯦ꯫ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯒ ꯂꯩꯁꯦꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯂꯩꯁꯦꯝꯕ ꯍꯥꯠꯂꯤꯗꯣ꯫ ꯃꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕꯗꯨꯒꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯆꯤꯡꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯉꯥꯟꯕꯅ, ꯂꯩꯁꯦꯝꯕ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯀꯦꯁꯣꯔ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯑꯒ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯕꯤꯖꯤꯅꯦꯁꯅꯦ꯫ ꯊꯧ ꯂꯩꯇꯕ ꯄꯨꯂꯤꯁ ꯃꯆꯥ ꯃꯁꯨ ꯅꯈꯣꯏ ꯈꯔꯅ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯊꯣꯛꯍꯟꯒꯦ ꯍꯣꯠꯅꯔꯛꯄ ꯅꯪꯅ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨ ꯎꯕꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯕꯅꯤ ꯃꯤꯁꯇꯔ ꯉꯥꯟꯕ꯫ ꯇꯟꯖꯥꯗꯨꯗ ꯀꯥꯗꯨꯗ ꯕꯤꯀꯥꯁ ꯆꯪꯂꯛꯇꯨꯅ, ꯄꯥꯕꯨꯡ ꯃꯥꯗꯤ? ꯕꯤꯀꯥꯁꯅ ꯃꯥꯗꯤ ꯍꯥꯏꯔꯤꯕꯗꯣ ꯀꯦꯁꯣꯔ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗ꯭ꯔꯤꯁꯦ ꯄꯥꯕꯨꯡ? ꯃꯥ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯆꯠꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯁ, ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯄꯥꯕꯨꯡ? ꯌꯥꯔꯦ ꯕꯤꯀꯥꯁ, ꯑꯩꯅ ꯑꯃ ꯊꯤꯍꯜꯂꯨꯔꯕꯅꯤ, ꯄꯥꯝꯕꯔ ꯑꯝꯇ ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ꯫ ꯕꯤꯀꯥꯁ ꯇꯥꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ, ꯌꯦꯡꯉꯨꯒꯦ, ꯑꯗꯨꯒ ꯊꯤꯔꯝꯂꯕ ꯑꯩꯗꯤ ꯍꯥꯟꯅꯒꯤꯗꯣ ꯊꯤꯔꯨꯗꯣꯏꯅꯤꯀꯣ꯫ ꯉꯥꯟꯕ ꯉꯁꯥꯏ ꯃꯈꯩ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ꯫ ꯀꯦꯁꯣꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ, ꯁꯥꯔ, ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦ꯫ ꯉꯥꯟꯕꯅ ꯁꯥꯔ ꯀꯥꯏꯅ ꯃꯔꯨ ꯂꯨꯛꯅ ꯀꯧꯔꯛꯄꯗꯨꯗ ꯀꯦꯁꯣꯔ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ, ꯑꯝꯇ ꯄꯨꯊꯣꯛꯎꯆꯣ ꯆꯠꯂꯣ꯫ ꯅꯨꯄꯥꯗꯨ ꯉꯥꯟꯕꯕꯨ ꯁꯦꯟꯅꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯆꯤꯟ ꯈꯔ ꯇꯨꯝꯕ ꯎꯀꯛ ꯃꯆꯦꯠ ꯑꯗꯣ ꯉꯥꯟꯕ ꯅꯨꯄꯥꯗꯨ ꯌꯦꯡꯉꯛꯇ꯭ꯔꯤꯉꯩꯗ ꯐꯀꯠꯇꯨꯅ ꯃꯈꯨꯕꯥꯛ ꯑꯅꯤꯒꯤ ꯀꯥꯆꯤꯟꯗ ꯇꯞꯅ ꯆꯞꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫